Tungan bahiyai communist ki post ki lekhot sab maru oi ba I pau khar miam da share to zage CRPF na ZRA Kuki Militant mari khulai ka kona kang bai to FAKHRE Hairi Lagriba September 19 tagini kuntra phawba Kuki sing amata outside ta satnaba amasung Kuki taba mafam sing dagi hendok tanaba khangan khre Bharat Sarkar na Nagaland ki district nipan amati Arunachal Pradesh ki district ahum da abhaspa makhata na sangdok khre Law amasung order ki phibam kumna yengsilaba matung Bharat Sarkar na awang nukpo ki lamdam ama oiriba Nagaland state ki district nipan amati Arunachal Pradesh state ki district ahum da makhata na abhaspa amukhan na sangdok khre hairi Manipur police ki oina anti drone khulai tara lainaba thabak pakhatpa haure hairi Kuki Militants singna drone siznaduna bomb thadarakpagi thawthokta maunaha ama laikhidabaga loinana miyoi kaya amana asogapan nangan khiba thawthok adu makha tana thoktanaba Manipur police ki oina anti drone khulai tara lainaba thabak thawrang sing pakhatpa hawkhre haina thajaba yaba pawgi likhun amana phongdorok Hairiba anti drone asi drone detect tawba ngambagi sensor yawbata natana drone sangba ngamhandanabagi amadi drone kapthaba ngambagi matik mayai sing yawi hairi pawasina makha taraduna hai singi mafam singdasu drone hunting team semduna deploy tawnaba thorang singsu pakhatpa hawkhre hainasu makha tana sumna phongdok lei